Kuki khutlai paiba Singi Nongmei Makhol Hek Lepkhibaga Eikhoi Onsinnaduna Chikthatnabagi Phivam Thoktabasu Natte haina hanagi UNLF Chairman Ningthemcha Sanayaima nungnangba phongdorakli wafam asi lamyanba NK Sanajaubagi kunmapan suba lekidaba numit kamari lenina singzamai wangma ketri lekai de leiba lamyanba sigi yumda pangthokpa thorumda mahakna phongdokibani NK Sanajauba Memorial Trust ke meeting makada lamyanba NK Sanajauba ningsing thopang lupna silaga pangthokpa thorum aduga mari leinana Ningthemcha Sanayaima hai mahakna NK Sanajauba khangkiba matam adu integrity leiba achumbagi damak lepada ninghanaba leitaba yawloi ama oinani matam amada lamyanba asiga chatminaringai matamda khongloi singbu thauna amati losing piba ngamba meeting sanba luchingba ama oike Hauzik Manipurda lan tarakna lamdam asibu machet tana thugaina ba hotnaduna tangdu leitadaba phivam ama mayok nariba sida NK Sanajauba gumba luchingba amagi thoidokna mathau tai Hauzik Eikhoi ki lamdam asida luchingba watpagi achouba mami tadaba natte Kuki khutlai paiba Singi Nongmei Makhol Hek tabaga Eikhoi masel Onsinnaduna chap chaba paupum piri adumakpu Nongmei Makhol Lepkhibaga Eikhoi masel Onsinnaduna Chikthatnabagi thawongsu chathadaba natte Hauzik Eikhoi da watliba asi nungsi chanana amana amagi mapan tangnaraga hingminaba amasung furuk masal gi saktamda ekai khumnabadune hiramasida kundaminariba furuk singna apunbagi oiba firep ama lawminnabagi tangai fadaba lei phibam ase lakna ba amasung democracy gi wahanthok lehanna ba miyamgi oiba democratic movement ama mathau tai nakalamromda Hauzik oiriba puwari gi latamda lehauragadaba phibam masina Khangba ngambagi pankhai landuna lebakidamal thoktaba yadre haiduna thorakpa miyoi sing aduna luchingba ama oina thabak tawrakani haibagi thajaba lei Hauzik leiriba historical situation asina miyamgidamal mathok taba luchingba amadi soidana thorakani haibase mahaki thajabani haina Ningthemcha Sanayaima makhathana phongdokki Kunai sesta ngasi lepak sesta adu malusing bawat pagi kenodo yam sengna ure I haise yam suba fam adu ngasi maksu asi ekoi Nongmei Makhol mu thore Nongmei Makhol thor ku khudingi ekoi ngang hak ekoi madui pakhumpi nongmei kapaga Nongmei Makhol hek thopu loihibaga koi masal Onsinnaduna asung ekoi masal Chikthatnabagi adu Phivam Thoktabasu Natte almase ekoi da hoje walise koi lepaki Manipuri khundamene doinamaki yellow fruit situation yellow fruit nataba situation mayam puno asigi apunba fireb amba Manipur lepak kidamakta Manipur lepak sejda chana himinaba amagamunga pantangan himinaba amana amagi toktoba saktam kai khumnaba adu lepak am seminabagi democracy masak thokle lehenbagi adu ba miyam wi ihuwa ma thok dai ha yam sem haine